Miss TV mi ingtabe basing ahan makta na mating kun so taram na okchari manaki pau miyam na bizari niyom yaudna thabak amta tawba yade tawgadori ba thabak adugi niyom ngakna thabak tawba mathau tai haina Manipur Human Rights Commission gi member Kangjam Khagendra na fongdokre wapam asingasi discourse on China role and international humanitarian law gi matangda nongmugi oiba khanna nainabagi thorum ama Manipur University gi Department of Law amadi Manipur Human Rights Commission ani na punna khulsanaduna court hall Manipur University da pangthokiba thorum aduga mailenna fongdokibani thorum aduda Manipur Human Rights Commission gi member Kangjam Khagendra na chief case Manipur University gi vice chancellor professor and Kendra president Manipur Human Rights Commission Head of Investigation Division Mamata Wahengbam, Manipur University School of Social Science Dean Professor T.H. Purnima Amadi, University Asimaki, Department of Law Head Dr. Yumnam Premanandana Guest of Honor or Nasarukaki, Kananabadu Session Anitona Kaiduki, Hamba Session da Manipur University Department of Law Head Dr. Yumnam Premanandana, Moderator Oina Amadi, MHRC Law Officer, Waripam Basanta Kumar, LMS, Law College Principal Professor and Promote Amadi, Infal Review of Arts and Politics Ki, Editor Pradipan Panjobamna, Resource Person Oina, Yaki Bagalona, Anishuba Session da MUG Department of Anthropology Professor MC Aruna, Moderator Oina Amadi, Indira Gandhi National Tribal University Faculty, Dr. Homen Thangzam, International Peace and Social Advancement Working President Kurajam Atoba, MUG Department of Law Assistant Professor Dr. Sapam Dilip Kumar Amadi, Department Asimaki Head Dr. Yumnam Premanandana, Resource Person Oina, Tongan Behiram Singh Pukatuna, Magi Mot, Fongduk Aduna Kananainaki, Khagendra Makataraduna Hai, Mio Baikuna, Tabak Amatoba Matamda, Tabak Adugi Jetna Patap Adunga Krabadi, Tabak Aduma Pungfana Tobangamde, Jetna Patap Adu the Piriba Mahaki Jetna Kanglon Adu Nintina Jetlabadi, Leba Kudimak. Tabak Kudingmak line pangthok pangami tabak ama tawba matamda niyom yauduna tabak tawba yade tawgadoriba tabak adugi niyom ngakna tabak tawba tai niyom khangna tabak tawbana thokhaningdaba thodok kaya thokakli India gi constitution da yauriba China pathap asi ngakrabdi ngasi kari oirakani khangba ngamde maitei gi puyada China role gi matangda mayek sengna idamduna thanamba si malemgi mafam khudingmakta aikoi gi oiba China pathap lejeba furup ama oina chauthukngai oi amadi ngasi khana nainabagi thawmasida Manipur gi puwari da irna thanamba China rogi asigi China kanglonbu nainaba haibasi yam afaba khongthangni haujik Manipur da thokliba chahi helaklaba irang asi loshingi hairabadi mayam punna khana nainaba ama mathautai karigumba problem ama thoklabadi problem madu chauthokringaida loishanna bahona bigadabani karigumba problem madu chauthorakpa tarabadi loishinba wagani haiba hainaso fongdoki not the percent. Nasi Katiwati. Mahabarta Zoo. Nundanga, Latsanga, Gordon, Pado, Masawa, that is no Budinda, Talaya the Zoo, you shouldn't know. The Wudu, Kalai of that maximum level, I couldn't do, tell him the Yabaka, can divide something to Kunsanga. I do walk Labour, talent, resource person, Mayam, Nanapiraga, Massy for the total Hanopam, the Massy topic Sabano enough, no department appointment, American Senator, Massimity, particularly transactions of them to a company, Massy, must do seriously with the Sindani. Thasigi tang taruki numidang pung mga duwaida kukini tinubasingna mihati na hatopi kraba jiribangi sorok ating bi kunaudagi Soibam Sir Kumar Singh Sahiyum pumanga apokpa laikidraba S Babahal Singhi thokdoki matung tarakpada jiribangi kun kaya mainitumna thakraba matung tang tareki nungtilda Chandrapur Ward number 7 da Rani Beng kun haiba mafam aduda nongmai kapna kiba thodok thokibadagi kunja sing aki khang oibana ahing nungthil tumnadana lairingai marak asida Chandrapur Ward number 7 dagi Rani Bank Mission Compound Pauduna IB lekai asigi Interbillets Road asigi
Rani Beng da AR buff wires mafam kayada thamjin khibana maram oiraga Rani Beng asida leriba maite imum ahum haibadi K Chandrababu athopam Betho Devi amadi Konjengbam Ibethoi Devi changbada AR na psychologically kihanbagi thabak torokpadagi ihokui Yakasang Club EYC Chandrapur Mayapaibi amadi lekagi halaman sing yauna ngarang mifam ama pangthoktuna warep kya lokre warep sing adudi jiribam da irang thorak libasida AR na Chandrapur ki khunja sing da akitu jung piriba sida khudak ta handokadabani AR na bab wire khariba si lokthokadabani Rani Beng asida leriba maitegi imung sing sangba amadi leibada ayat apan piroidabani athuba matamda Rani Beng asida leriba AR si lokthoktuna state force natraga atopa central force ama thambigadabani amasung Rani Beng asida shu taunariba United Tribal Liberation Army UTLA gi chairman SK thadau leriba si athuba matamda thambidaba haiba warep sing kaya loki loinana Memorandum amasung Manipur Chief Minister, local MLA, DC amadi BJP Manipur State ki General Secretary oibata natna Manipur Building and Under Construction Worker Welfare Board ki Chairperson K Sarat Kumar Singh na pisin bahaina warep loki warek ki matung ina ngarang athingbada BJP ki General Secretary oibata natna Manipur Building and Under Construction Worker Welfare Board ki Chairperson K Sarat Kumar Singh da memorandum ama EYC ki President N Bungo Singh na Kusinaki Kunja Singh yauna unnabaduda ke Sarat Kumar Singh na athuba matamda thabakta oina onthoknaba honajagi haiba wafam sing fongdoklaki ngasi ayukta bab wire sing laukthoklamni hairi Manipur da thokliba lan asi India government na loisinba ngamloidaba oirabadi Manipur gi miyamda khusinabiro haina peace committee wangkai kendra gi convener Mahendra Nawrem na fungrokre ngasi wangkai soibam lekai dreiba World United Club ta pangthokiba pau gi mifam madawa phamasi fongdokladuna Mahendra na hai Manipur da hokiba chahi gi mehom dagi hawduna koki militant singna makoi gi tongan ba administration ama semnaba hotnabada maitei furupta akanba mongda landaduna micham miyam kaya hatkhiba amadi yum kai kaya mai thadna miyam leifam chafam khangdana wana khangliba si India renga na ngasi phauba thokliba lan asiki warishin ama purakpa ngamdaba haibasi laibak thibani India government amadi Manipur government lan asigi warishin purakpa ngamloidaba leirabadi Manipur gi miyamda sinabiro miyam jangduna leibak asi ngakjarage nomang kangdana thokliba lan asina miyam awaba phibam amada leiringai cherak asida ikhang khanghaudana jiribamda maitei furupki miyoi amabo minungsi leitena kuki militant singna tamthina hatopibata natna yum kai kaya mai thaduna manghan takhanduna awaba chaithing piriba sigi yengduna Peace Committee wangkai kendruna thasi kunmathoida jiribamda chatna jiribangi miyamna awaba tariba si yengduna angam mateng pangna bagi sem saba loire miyamna su angam mateng pangbiduna jiribangi awaba si kharadang oirbasu kokhan biu loinana jiribam kanna honabada miyamna choba thaudang lominasi amadi Manipur lengakna su jiribamda thokliba irang asi athuba matamda loisin biu Manipur da thokliba la irang asida India lengakna irang asi loisinge khanbagi mahutta kuki militant singda mateng pangduna maitei furupu lamdam asidagi marufangna muthatnaba honarabra haina chingnadaba ngamde amadi irang thopam mafam singdagi miyam atoba mafamda puthokliba si tawbiganu mafam aduda ahenba security force thambiduna miyam mafam aduda lehanbiu madunatana mafam adudagi miyam hondokhiba haibasi mafam adubu atopa furup amana laushinaba hotnabada hena khudong chaba pinaba hotnabani haina so fonglokhi amadi kabui gi sininaw sin pangan gi sininaw sin punamak pullaga aikoina chacha gadoriba aikogi jiri tengbang khongchak sida Manipur gi praja punamangna majing pangbiu amasung angam ba senkhai sing kogi pangbiratuna awana tarabadung laba jiri haibom jaga se aikogi yamna lengdraba aikogi border area se kalongdaba tarigadi chuchambur tariba dasa mori da tariba dasa se masi adu yoksalakthmai kanda peace committee gi tim mama chalaga aikogi ada leiriba ireisa sinchu ngak senbada yaw noboidongta kogi khongchat ni chat kadori se ari khongchat sida Manipur da leiriba kogi praja section punamangna peace committee da mateng pangbiu amasung jiribam da chat kadaba khongchat lili campsing ada paningai risininaw sing mapam da koina pangjadoriba senkhai sida Manipur gi praja punamangna saruk yabiu haiduna press ki khuthang da aina yam nolchana haijani
Mi kung nataba yumlakta bom langsinduna pokhaihan thaudopu yaningdena Dharmalaya Social Welfare Center by Vilop ki member hidang mayum ong Suchitra na Fongli ngasi Imphal East District Manung Chenba Brahmapur Nahabam Dharmalaya Social Welfare Center apun Maya Pai Bilum Sinduna Brahmapur Nahabam Basketball Ground da wakar khongjang chathakre yaning da phongdo pai wakar informadu da sar yakibi hidang mayum ongbi Suchitra na Fongdo khibada ngarang numidang pung 8 khar helak pa duaida sakhang da bamyoi singna Dr. Mayang Nambam Biramani gi yumda bom langsanduna pokhaihan kiba thaudo adu yaning de haujik leibak asi tangdu leita da ba Phiba Mamada Laiba Matamasida Mako Tabada Miam Kinabana Lepam Kangdana Lainari Bani Phiba Masida Bom Langshanduna Aki Kang Tokan Basi Taubiganu Bomani Langshin Bada Ama Pokhaiduna Gari Ama Maina Jaki Amadi Bom Amana Pokhaidana Tadna Lainamba Tengna Kibani Bom Pokhai Pamadu Pikli Bangang Anisu Sanaduna Lairibani Karigumba Laibak Tirabadi Asiana Sopan Yarungani Mi Kung Nataba Yumlakta Siguma Bom Langsinbaki Taudo Asi Taubiganu Taudo Asi Kanana Karidamak Tauribano Haiba Miamda Sendopio Haiki Haiba Amakaki Kanjay Aduga Sap Sabak Karigi Posak no Kanana Tauribano Karamamong the Tauribano Haibadu Equi Kangbangam Jade Aduna Equina Mayam give upon the Hajaning Badi Adugum Laba Noyaduna Yumlakta Matong Manam Kandana, Pusi Mangba, but Toro Padi, Nungazade, Devil the Fajina Pamaga, what you are Sanaragolos and Lambayaba, Wapum to Odibani, Aduga Matunga di Asumbo Tango Asa, Amuhana Leka, Yumlek, Nikunga Bambamdida, Amuhana Togdanaba, Equi Apil Togzedi, Matunga so. Ngarang leya pupun numiki numidang waramda Jammu and Kashmir ka terrorist singa khothok na bagi thaudo amada CRPF ki jawan ama sahid oi create onena terrorist ani hat secret leikidraba CRPF jawan adu Kabir Das kawi official singna phongdokhibada Kachwa district ki Saida Sukhal village ta security singna ngak selibadu tugaina ba terrorist sing